ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯟ ꯀꯅꯥ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯆꯥꯎꯊꯣꯏꯗꯣ ꯃꯇꯣꯝꯇ ꯈꯨꯟꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯅꯒ ꯃꯪꯊꯤ ꯃꯪꯂꯦ, ꯅꯨꯡꯁꯤꯠꯅꯒ ꯀꯟꯅ ꯀꯟꯅ ꯁꯤꯠꯄꯅꯤ ꯆꯥꯎꯊꯣꯏ ꯆꯦꯜꯂꯤꯕꯗꯨ ꯃꯉꯝ ꯑꯃ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯃꯩ ꯂꯥꯇꯦꯜ ꯑꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯂꯩꯈꯠꯄꯒꯤ ꯀꯥꯂꯤꯅ ꯄꯨꯡꯃꯨ ꯍꯦꯛ ꯃꯨꯁꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯕꯨ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯡꯊꯤ ꯅꯣꯡꯅꯒ ꯃꯪꯕꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯃꯈꯨꯠꯇ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯇꯝꯄꯥꯛꯂꯩꯅ "ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯨ?" ꯑꯗꯨꯝꯅ ꯍꯦꯛ ꯍꯪꯂꯛꯄꯒ ꯆꯥꯎꯊꯣꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯊꯥꯡꯁꯥꯡ ꯑꯃꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯒꯤ ꯂꯨꯔꯦꯟꯗꯨ ꯀꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯗꯨ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤ꯫ ꯈꯨꯟꯒꯤ ꯂꯧꯀꯣꯜ ꯑꯗꯨ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯕꯨ ꯂꯨꯔꯦꯟ ꯀꯛꯈꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯉꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯂꯛꯂꯒ ꯂꯩꯃꯥꯏꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯣꯏꯅꯕꯤ ꯊꯥꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯐꯃꯨꯡꯗꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯅꯣꯡ ꯃꯍꯥꯛꯁꯨ ꯃꯀꯨꯝ ꯃꯊꯥꯅꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯀꯟꯅ ꯃꯍꯦꯛ ꯃꯍꯩꯊꯔꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯆꯥꯎꯊꯣꯏ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯅꯤ ꯆꯔꯣꯏꯅ ꯇꯦꯇꯨ ꯈꯣꯡꯂꯛꯄ, ꯀ꯭ꯋꯥꯛꯅ ꯂꯝꯕꯥꯎ ꯆꯦꯜꯂꯛꯄ, ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯉꯥꯜ ꯅꯥꯏꯅ ꯁꯥꯐꯣꯡꯂꯛꯄ꯫ ꯉꯔꯥꯡ ꯇꯥꯈꯤꯕ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯒꯤ ꯍꯤꯡꯒ꯭ꯔꯤ ꯂꯥꯛꯂꯒꯨꯝ ꯅꯣꯡꯂꯤꯛꯅ ꯇꯞ ꯇꯞ ꯇꯥꯔꯛꯄ ꯏꯪꯅ ꯃꯦꯡꯅ ꯉꯥꯜꯂꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯂꯧꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯩ ꯃꯍꯩ ꯃꯥꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯆꯔꯥꯡꯅꯔꯒ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯕꯨ ꯂꯥꯛꯂꯒ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯑꯃꯃꯨꯛ ꯇꯝꯂꯔꯦ꯫ ꯃꯗꯨꯗꯤ ꯈꯨꯟꯈꯥꯒꯤ ꯆꯥꯎꯊꯣꯏꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯁꯨꯃꯥꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯀꯣꯛꯀ ꯃꯉꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯁꯤꯗꯨꯅ ꯂꯝꯌꯥꯏꯗ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯕꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯁꯤꯗ ꯃꯇꯠ ꯃꯇꯠ ꯇꯠꯂꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯂꯥꯛꯅꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯕꯨꯁꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯌꯥ ꯌꯥ ꯂꯥꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯆꯤꯟ ꯃꯋꯥ ꯆꯠꯄ ꯑꯍꯟ ꯈꯔꯁꯨ ꯊꯨꯡꯂꯗꯨꯅ
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯈꯨꯟ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯎꯊꯣꯏꯕꯨ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯟ ꯋꯥꯇꯥꯅꯐꯝ ꯑꯣꯏꯔꯤꯕ ꯂꯝꯍꯥꯡ ꯂꯝꯄꯥꯛ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟ ꯃꯤꯌꯥꯝ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯏꯀꯣꯏ ꯀꯣꯏꯅ ꯊꯣꯡꯒꯠꯂꯕ ꯃꯐꯝ ꯂꯝꯄꯥꯛ ꯑꯁꯤꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯦꯞꯄꯒ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯂꯤ, "ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯉꯔꯥꯡ ꯏꯉꯥꯒꯤ 16ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯇ ꯅꯠꯇꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯇꯥꯡꯕ ꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯥꯎꯊꯣꯏꯗꯒꯤ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯌꯨ ꯆꯥꯎꯊꯣꯏ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯂꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯀꯅꯤ"꯫ ꯑꯁꯨꯝꯅ ꯈꯨꯟ ꯃꯤꯌꯥꯝꯅ ꯍꯥꯏꯔꯕꯗ ꯆꯥꯎꯊꯣꯏꯅ ꯃꯌꯥꯝꯗ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯊꯣꯏ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯥ 8 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯆꯥꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯝꯄꯥꯛꯂꯩ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯂꯤꯉꯩꯗꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯁꯥꯗ ꯅꯟꯊꯔꯛꯄ ꯈꯣꯠꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯀꯔꯤꯅꯣꯅꯦ" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯃꯅꯝꯒ ꯁꯨꯠ ꯅꯝꯃꯒ "ꯏꯁ ꯍꯥꯎꯔꯅꯤꯗ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ "ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯀꯩꯁꯨ ꯇꯧꯗꯦꯗ" ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯅꯣ ꯑꯃ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯃꯗꯤ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯈꯠꯂꯛꯄ, ꯅꯨꯡꯁꯥꯅ ꯀꯟꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯒꯨꯝꯕꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯕꯨ ꯅꯁꯥ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ? ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯑꯗꯨꯒ ꯅꯪꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯨꯝꯕ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝ, ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯛꯄ ꯃꯇꯝ ꯑꯁꯤꯒꯨꯝꯕꯗ ꯅꯁꯥꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯗ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯒꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ"꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝꯅ ꯆꯥꯎꯊꯣꯏꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ, ꯃꯤ ꯆꯥꯅꯤꯡꯕꯒꯤ" ꯑꯁꯨꯝꯅ ꯈꯨꯝꯂꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏꯅ "ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯃꯅꯤꯡꯂꯣꯝꯗ
ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯁꯣꯔꯅ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯂꯥꯛꯑꯣꯁꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ" ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯃꯨꯡꯗ ꯑꯉꯥꯡ ꯀꯞꯄꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯂꯥꯛꯑꯣꯁꯦ, ꯑꯉꯥꯡꯁꯤ ꯀꯞꯄꯦꯃꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠꯇꯨ ꯑꯉꯥꯡꯅ ꯀꯞꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯍꯦꯛ ꯆꯥꯊꯣꯛꯄ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ "ꯍꯥꯏ, ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣꯅꯦ, ꯇꯧꯍꯩꯗꯦꯅꯦ" ꯍꯥꯏꯗꯨꯅ ꯆꯩꯔꯨꯏ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛꯇ ꯁꯥꯎꯅ ꯆꯪꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯒ ꯅꯣꯛꯈꯦꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯅꯃꯥ ꯅꯆꯥ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯕꯗꯤ ꯐꯩꯗꯅꯁꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯟꯗꯛ ꯑꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯏ" ꯑꯗꯨꯝꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝꯅ ꯏꯉꯛ ꯉꯛꯅ "ꯍꯥ, ꯑꯩꯕꯣ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯍꯥꯏꯕ? ꯑꯩꯗꯤ ꯁꯥꯎꯈꯤꯗꯦꯅ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ "ꯍꯣ, ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ, ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏ ꯃꯇꯣꯝꯇꯁꯨ ꯈꯟꯖꯩ, "ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣꯃꯗꯤ ꯇꯧꯔꯦ" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯑꯣꯡ ꯖꯥꯠ ꯖꯥꯠ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯅ ꯍꯦꯛ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯂꯩꯒꯅꯤ, ꯑꯃꯨꯛꯅ ꯍꯦꯛ ꯄꯨꯡꯁꯥꯎꯗ ꯁꯥꯎꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯍꯩꯗꯕ ꯄꯣꯠ ꯆꯥꯒꯦꯗ ꯍꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯑꯣꯡ ꯀꯥ ꯑꯃ ꯍꯦꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯆꯥꯎꯊꯣꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯞꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯕꯨꯛ ꯄꯤꯊꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯦꯛꯇꯨꯅ ꯃꯅꯝ ꯁꯨꯠ ꯁꯨꯠ ꯅꯝꯗꯨꯅ "ꯍꯥꯎꯔꯅꯤꯗ, ꯏꯁ ꯍꯥꯎꯔꯅꯤꯗ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯛꯂꯒ ꯑꯉꯥꯡ ꯃꯈꯨꯠ ꯑꯁꯤꯗ ꯆꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯥꯔꯛꯄꯗꯒꯤ ꯃꯃꯥꯗꯒꯤ ꯃꯕꯨꯛ ꯊꯛꯂꯤꯕꯗꯨ ꯇꯣꯛꯊꯣꯛꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯉꯥꯡꯗꯣ ꯆꯥꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯕꯨꯛ ꯄꯤꯊꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯍꯪꯂꯨꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯊꯣꯏꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯒ ꯎꯅꯔꯕ ꯃꯇꯨꯡꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕ ꯑꯃ ꯆꯪꯂꯦꯅꯦ, ꯃꯁꯤꯅꯅꯤ ꯃꯥꯅ ꯃꯤ ꯈꯨꯗꯤꯡ ꯃꯅꯝ ꯅꯝꯗꯨꯅ ꯆꯥꯒꯦ ꯇꯧꯔꯤꯕ ꯑꯗꯣ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ "ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯪꯂꯤꯕꯅꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯗꯤ ꯆꯪꯂꯛꯄ ꯅꯠꯇꯦ, ꯑꯍꯩꯕ ꯃꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯑꯃꯅ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯞꯂꯝꯒꯗꯕꯅꯤ꯫ ꯅꯠꯇꯦꯅꯦ, ꯅꯈꯣꯏꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯂꯥꯛꯈꯤꯕ ꯂꯩꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯨꯟꯅ ꯈꯜꯂꯒ "ꯍꯣꯏꯅꯦ, ꯂꯩꯈꯤꯅꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩ ꯂꯥꯛꯂꯝꯃꯤ, ꯃꯥꯅ ꯍꯦꯛ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ" ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯑꯃꯥꯏꯕ ꯑꯁꯤꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯃꯗꯨꯗꯤ ꯐꯔꯦ ꯏꯕꯨꯡꯉꯣ, ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯗꯧꯔꯤ꯫ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯟꯁꯤꯔꯔꯣꯏ, ꯑꯗꯨꯒ ꯁꯥꯊꯤꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯒꯅꯤ꯫
ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯇꯥꯟꯊꯣꯛꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯃꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ "ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯗꯤ ꯑꯩ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯅꯥꯗ ꯍꯥꯞꯆꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯜꯂꯛꯈꯤꯒꯦ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯇꯝꯄꯥꯛꯂꯩ ꯃꯁꯥꯗ ꯍꯟꯖꯤꯜꯍꯟꯕꯗꯤ ꯀꯔꯤ ꯀꯥꯏ? ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯔꯣꯏꯅꯦ꯫ ꯅꯪꯅ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯄꯤꯖꯒꯗꯕꯅꯤ, ꯃꯗꯨꯗ ꯍꯥꯞꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯥꯏꯕꯤꯅꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯈꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯑꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯇꯝꯄꯥꯛꯂꯩꯗ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯆꯍꯤ 1 ꯂꯩꯔꯒꯗꯤ ꯌꯥꯔꯅꯤ꯫ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯑꯗꯨꯕꯨ ꯑꯣꯖꯥ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯤꯡꯆꯥꯕꯤ ꯍꯥꯞꯆꯜꯂꯤꯕ ꯑꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯃꯥꯒꯤ ꯃꯁꯥꯗ ꯑꯁꯨꯝ ꯆꯪꯂꯒ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯊꯨꯅ ꯁꯤꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯁꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯂꯣꯏꯁꯟꯕꯗꯤ ꯌꯥꯗꯦ, ꯂꯣꯏꯁꯜꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯞꯆꯤꯜꯂꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯤꯍꯜꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯔꯦꯗꯅ, ꯃꯍꯥꯛꯇꯤ ꯁꯤꯔꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ "ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯃꯤ ꯊꯤꯔꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯅꯣꯡꯅꯒ ꯇꯥꯕꯅꯦ, ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯁꯤ" ꯍꯥꯏꯗꯨꯅ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯍꯜꯂꯒ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯝꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯆꯥꯎꯊꯣꯏꯗꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯆꯤꯛꯇꯨꯅ ꯏ ꯊꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯃꯈꯧꯔꯤ ꯑꯗꯨꯗꯒꯤ ꯏ ꯆꯨꯞꯄꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥ, ꯃꯊꯕꯥꯛ ꯃꯕꯨꯛ ꯆꯤꯛꯇꯨꯅ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯉꯥꯔꯒ ꯊꯝꯂꯤꯕ ꯊꯥꯡꯖꯧ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯨꯔꯦꯟ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯗꯨ "ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ" ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯨꯟꯒꯤ ꯂꯧꯕꯨꯛ ꯁꯝꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯂꯩꯒꯤ ꯂꯨꯔꯦꯟꯕꯨ ꯀꯛꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯗ ꯃꯌꯥꯝꯅ ꯆꯥꯎꯊꯣꯏꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯈꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯒ ꯋꯥ ꯇꯥꯟꯅꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯁꯨ ꯈꯨꯟꯒꯤ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯆꯨꯝꯕꯔꯥ ꯍꯪꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ "ꯆꯨꯝꯃꯤ ꯆꯨꯝꯃꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯗꯨ ꯈꯨꯟ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯒ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯥꯏꯅꯔꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫